Houseikta phangba maruoiba paw amada Tamenglong district ki manungchana akan mamongda khutoknakre hairi miyoi kia lanjanakre hairiba khutoknabagi thaudo asi ZUF Zirano United Front amasung NSN IM anigi marakta New Kaifundai Tauksem subdivision ki manungchana leiba amasung Tamenglong district ki Tauksem police station ki jurisdiction manungchana leiba mafam asida thokibani haina thajana hairiba thaudo asi saron ayuk ki pung 9 ga makhaimuk taba matamna ngasi thokibani hairiba khuthoknaba thaudo asina villager singda aki akhang pihanbaga loinana miyam sing safagada mafam singda Chenakhr hairi hairiba mafam asimakta tha mari gi mamangda khuthoknakpa leikrabani haujupugi oinadi aso apan gi paw leiti haba thajani oriba paw sina makhatari anal lengulal tangpi gi maikhai gi press condemnation letter ma thopaga loina akan mong na condemn taro ALTCKG branch na akan mong da condemn tawri maduri Mr. Sungpi ngumrung ship of Rabanon village pu hanana ba attempt toramba masuma ki loina bibo hanana ba osi March kitang taraga mapan English ngani ga kunga taruki numidang wairam da thoki ba thaudo amani haina report tawri hairiba thaudo osi numidang wairam gi pung 3 muk taba matamda khulai matik sana pairaba koki militant singna bas miyoi mangana khulai matik sana pairaga hairiba sip asigi mayumda maki sangsilakpani haina supali sip asina maki imung munung ngak thokna na bo hona ki loinana hairiba sing asina sip asida anakma phamdagi numaina kapsilakhi masigi matung no hairiba militant sing asina forcefully maki Nupi bu ngaiduna lib gari asida inkhatki hairi aduga saji tampak lambi romna puduna sakhi heba wafam yauna pali ALTCKG gi branch ki maikeri akan mamona condemn tawga loina hairiba phaduna pukriba Nupi asi khudak rescue tawgadabna heba wafam asini hairiba thaudu asida senari attack asida amazum phaduna pukriba senari ba kuki militant sing asi athupa matamda phagada loina transparent oine investigation chathakadabne heba wafam yauna phungtorakli Iran gi matang da NATO na mating pangu yadab yamna pangba asoiba mani Donald Trump Iran US na satharibu operation da yawba pamdi haina NATO da yawba leibak ayamana US da paw pirakli makhoi gi khongthang si yamna pangba asoiba amani haina President Donald Trump na phongdokri adubu Trump na NATO gi leibak singbu makhoi gi phirep ki damak zairak pinaba mahakna thorang tawi habik ingit amata pikhidi Irish Prime Minister Michael Martin gi St. Patrick's Day khongchat manungda Oval Office the permission hangki bohang singi pakum piraduna pibat Trump na hairi wafam singa si phungdoki bani Trump na haiki NATO gi lebak singa si sayol ahum suraglaba US Israel na sathaba lana sida yawba pamdraba phawda support tawi NATO na yamna pangba asoiba ma tawri haina mahakna khalli haina Trump na phungdoki Mipung kudimang na aikoi bu yai dubu makoi na mating pangwa pamdi aikoi United States na madu ningsing batay maram di masi thamoy kainingai ni haina aikoi na khalli haina makna makata na phongduki maning hanbegi damak NATO gi ally singi mathakta mahakna laman khunggadra haina hangbada Trump na haujuki oina mahaki wakhalda karimata leiteki amasung Trump na mamangna NATO ri United States lauthoklagani haina kihan ki dubu laibak pokon numita makna wapam adu pokhatkidi Malem gi thauksada kun puthok pusin tawri state of Hormuz ngak sin bada mating pangnaba Trump na leibak sing naiki lambi asida tanker sing satpada athingba thamnaba Irana drone missile amasum mine sing sisinaduna attack tawkhraba matung Trump na leibak sing gi mating ni khibani aduba US ka puna satminaba tongan leibak sing na ningthokaba numit state of Hormuz hangbada mating pangnaba jahaz sing thajinanaba makoi gi khudaki oiba thaurang leiti hena lakthoki Tangkhul Naga misam kungamatoi hosties oina phajulubagi thawdok NI da thigat halu core committee Litan gi sangkai khul Tangkhul Naga gi misam kungamatoi hosties oina phajulubagi thawdo du NIA National Investigation Authority da thigat halu haina core committee on relief and rehabilitation Manipur na demand tawri Manipur press kapta permission unaba amada core committee sigi finance secretary Zoli na hai Litan hai bis Manipur gi manung da leibani Crime sathariba kuki singi mathada case lokhachi hairabadi FIR inaba CF hawbo leiraroi government ama lei haibigi mathau pangthokpada kari akaiba leibigi haibisi hangni mangnaiki leiriba government asina miyamna wariba singa si chatlaga yengbiu sina kaithel kuki khulai paibising nomai kapsilakpadi khunjami samsing search ka phawba ngamdri masigi video footage sing una government asina action mata lokhatana leiri Koki victim card sanari basi Tangkhul Naga singsu hai adubu victim card sana mallaba su mina thajadabani habisi khangadabani
Mangna hai kuki khulai paibisingna tangkhul naga gi misam kunga mathoi hostage oina phajulaga thamluba adugi case asidi NIA da sinakidi makhoi su sinaramlabadi karam tawgani government ama leibanina case asi NIA da sinabiyu masi oiragadi leidibu government asi misang mikhai nai di haina lawgani amaromda mamingdi pandana leidiba yumlo nariba singna kuki sing lamgi mapu khangna hingbiyu haiba wafamsu zolina phongdokhi Ansam Bande Mataram Saknavigi Wapam Yaning the Fundorakli. Optional Oiba Thoram Singamasum Educational Institutions sing the National Anthem Zanagana Mana Sakling Moinana Bande Mataram Haribi say Sweden Sanganava Ministry of Home Affairs Nahanda Directive Hibudu Manipur Naga Mahi Racing Apun Babudi Moiriva All Naga Student Issuation Manipur Ansam Yaning the Fundorakli. Ansamna Thadorak Pachiro Lamada, Naga Miyamgi historical and political sensitivity sing Bukhangdana, Masigumba instruction, formulation amasum, promulgation asi Masagi Saktam amasum historical consciousness top Laser Kunayamada, Aran Batong Satabo in a token Hadi, Nagasing asi administrative arrangement of Gimanung the labor Isam Sama demographic constituency manati, Nagasing asi Masak Topa political history, cultural inheritance amasum collective consciousness laser Ikai Kumnaduna Haisingna Loinagan Bakang Hadi, amasum article sir 51A clause A gi makhada Indian Union na piriba constitutional framework adu khangye masum constitution na piriba provisions sing adu increment of question oina interpret taw yaroi India gi national isai amasum national anthem bu hena popular ohena na school sing gi academic day hawdringai da Vande Mataram sangnaba directive fee bisi lebukti bani educational institution singbu intellectual liberty model amasum critical enquiry oina thamgadaban institution singbu administrative detrigi kuthangda symbolic elegance enforce tawnaba wafam mafam oheloidabani hari Naga miyam gi historical reality sing amasum apambagi mayukta Manipur gi Naga area sing da leiba administrative authority sing amasum educational board sing amasum institution gi head singna namhaduna Bande Mataram saganana bathabak paikhaloi karigumba tawroklabadi Naga singgi collective dignity amasum sovereign rights singbu ikai khumnada bani haina lawgani so haidi Palam metro manakta building mai sakpar angang ahum yona miyoi tare siri khanong subthangba Delhi gi Palam metro station manaknang na leiba Shri Ram Sokta Mathol kya wangba residential building amamai salak pada miyoi tare siri atopa miyoi kya na sopanangli Delhi Police amasum Delhi Fair Services ki report matuin housing sumai saklaba residential building digi miyoi kya marum tholak pangamdana leidi miyoi any building mathaki song tharakpar asopanakhi solaba miyoi singadu manaknakpa hospital amar pukhatuna laikanari thaudo thupgi pawhek phangbaga fire tender kunthraram sangsilaktuna mai kanaba thabak pekhat pawki fire control room gi official amana phongdokhibagi matungina Hairiba ayuk pung tare tama matamda Shri Ram Sok ki building ama mai sakli haibagi report pangki ahan ba phangbagi report ki matu ina building ki makha thang saruk tagi mai sakhalaki bane mafam aduda firol cosmetic na singma yon dukan sing lai hairi khaidok na bagi politics to laga punsin na bagi politics chamina si zananda miyoi bapuna mag nongmudi malem si thadok tu da sakida bangak tani maramaduna khaidok na bagi politics asi to laga amatu aina punsin na bagi politics ta chamina si haina Kurai Asia mire boikiba loiton jam zanda na phongdokri set socio economic development foundation sinduna numidang Kurai konsam laikai da pangtokhiba iftar party da zanda na wapum asi phongdokhi bani hari National People Party Teralai gi president jumnam ze Joy Kumar na special guest oina saruk yaraga pangtokhiba iftar party duda set foundation gi president oiriba zanda na hai Kurai Asia gi manung sanba Kurai haikru makong da saba lusilakaduri biskul amabu thugwai khiba duna lairiba Meetei amasu Meetei pangalani gi marakta pamda pathodok thonanaba politics tawba kanagum kharna khujin tharok silapani adubu mapuna sanbiduna nakalani makimi sing na wakal khantaraga leminariba aikoi amatani haibigi wakhalonda hena nungsi sanaba puraktuna kariguma makhalamati gi wakal tanadaba thabak ama phawbu tawnakhidi masigi damakta nungaiba masum apianba phawwi hena su phongdokhi aikoi miyoiba khudima si nongma natragna nongmadi malemasi thadoktuna sakhigidaba ngaktani maram aduna hinglinge matam asida amaga mating pangsinaduna miyoiba haiba fruit asi amatani haibigi wakhalonda nungsi sanana lamina saina su zayandana phongdokhi mangna hai
खुराई एसी की मनुंग लाइरिबा माइते अमसुम पंगल संगी मरक नोम नोमगी हेना नुक्सी चाना हेंगलक्ली मसिमक मापुना सनबीबनी हाना लौबी हानासु पाउसना मखातानासु फोंदोखी हेना मखाताना पलक्ली